Relief camp tlayriba IDP sing magi mayumda hanjil handuna lamdam shida chakliba mai asi mudriba phawba sangai festival pangthokanu haina All Manipur Women's Social Reformation Development Samas Nupi Samas ki President T.H. Ramani na phongdorakre wafam asing asi lampel da laiba lob asigiloi shangda all tammi chingmi apun banupi lob nupi Samas amadi ichal hairiba lob ahum asina punna pangthokiba pawgi mifam amada phongdokkibani mifam aduda mahak makha taraduna lamdam asina ngasing asima loisindana lairiba irang kaya asibuna thairamlaga Shanghai Festival pangthoknaba laingak na siam sariba pangthokpa yaroi pangthoke haiba Lairabashu relief camp sing the Lairiba IDP sing mayumda hanjilanduna highway sing mapung fana hanagum hanglaba matamda pangthokpiyo amade festival asibu pangthoknaba shem shariba praja singnasu relief the Lairiba iraicha sing asigi khanduna tawbiganu haike masida natana state asigi governor amade lainga kamari lainaba singnasu mityang changduna festival asi pangthoktanaba wafam sing phongdokki Shanghai Mela Pakukune to Ubashia. Masia official government Loina Yawaka and Canada Toloponi, Machito Viganu, Ilikiam da Laiva, Ima Ibian Hina Kapna Lava, Mayam, Laila Ganda, Machine Melata, which you could palm there. Ilikiam da Laiva, Mayam, Amutang Mayum, the Laganda, Tamalagana, Araganda interview. I don't know that you should talk to Viganu, Yalacha, Viganu. Aduga, he the period, no, what to do, Yelata, and Harao Viganu. Sai, but my hair. Masih ko erga maduta ubiyo anu nang terjadi numai dia aku ina jaga da wasala da walambi puna ma dima pra lambi ka chi thingi ba kholi ba asok ya ba chi amuk tension numai tau draga kap tra lai ba ayam the ma ka mai na gela tau tu no tau wai ya ro tau bi ka no ka ban na hai jari Amarumda Itzalgi President Ibem Sana Haikibda Ngasi Lamdam Ashida Lariba Awaba Kayabo Kupshinduna Nungaiba Sabayaroi Maike Kayada Kundariba Iricha Kaya Lanjena Duna Mitkipi Kangdana Lairing Cherak Asida Tourism Department Amadi PR Lainga Anina Festival Asibu Pangtoknaba Honarak Pahaiba Siam Laibak Chibani Ngasing Asima Sangba Amadi Chatpayada Lariba Mafam Sing Amadi IDP Shing Ashibu Mayum Dahana Hanjilan View Matamaduda Lamdam Ashigi Ichat inat amadi culture bu malem le masak tak liba harau nungai bagi kumhai asi punna pangthok minashi karigumba miyam gi apam bagi mayokta festival association batar badi maduda tholakpa afafatta khudingmak tourism department amadi PR lainga ani na pugadabani haina phongdokki Handaki Shanghai Festival asi ekoi IDP kanguna su machi tobiganu haibege tukumlaba waron thokabani kokomina su thokabani makoina thokibadu ekoina support tawu oina Hariba, a queen Bishamas, the missing me, Ichana, Lakadiba Shanghai Festival as a quake, PR Sarkana Amadi Tourism Department, Gari Gumba, Nabemba Gitan Kungamatu, Amadi Tan Kuntrasida, Taupataragadi, Masida Patan, the Tolapa, Amadi, Lamdam Sida, a quake, Nungaiba, Nataba, Nungaibagi Mami, Amaka Una Nabagi, Hiba the Awa Meam Singaji, Kumjan Lakanta, Nungaiba Magi Machatan about Upaja question Yabangamoy.